Sayon amasigi koro nong kok oiba sayon kok oiba lamai sing haina koba koro numit lamai koro se masida lepak yang dimanda palelima munsibina yawa thokhandawo haidana yawa poktak pirakpa luai koren thakta hapirakpa iramdi mitei ipai puna sanaramba THAPALON haiba THAPABagi malon kaido yumham oiba khenjamlon thawai pichak khenjamlon ka mari leinaba odugi anisigi mari taibang punsiga chusanarapa langpham mathang thorapa langpham langli tatna karamna lisat nagadagi hairapa adu matanda yawa paudam jo haidana palen imana takpi pare palen imagi yathamindi ko munda kapade malen de tapade haidana khanjaraga palen imagu thamoi munda konsinjare hairaga ei paknya mangda yawa thogan joge choiki lan kiba mang tungona kiba nage tena kiba silu koyin pangkat naba leipak yang nakio THAPALON haidadi THAPABagi maro haidadi thadi makhal yame thugina tha sikisu mari leinaba thasi ganina mathagi thasi ema bawa natragana nomo panmadagi na thasi ema bawa masigi lagliba thagi muchatse masisu thani angan nama nuku matamda palen bibuk munda angan nuku disisu tha kaya phare tha kaya sure haidana ngana nari disisu thani adunagi kumpi kalen khaiba tha taruk na langri kumsing nama sarapa asisu thani thadi makhanya hadak lakadoriba thasidi miyan mamanda thogal tawjagadoriba thasidi kari thano haida yawa paumnabade loi tam thajade loi tam haibadi karino haibada loi nabada ꯑꯩꯈꯣꯏꯒ ꯂꯣꯏꯅꯗꯅꯗꯗꯤ ꯑꯗꯨꯝ ꯂꯩꯕ ꯇꯥꯝꯗꯤ ꯇꯥꯝꯕ ꯑꯗꯨꯕꯨ ꯂꯣꯏ ꯇꯥꯝ ꯀꯧꯔꯦ ꯂꯣꯏꯅꯕꯗ ꯇꯥꯝꯕꯕꯨ ꯂꯣꯏ ꯇꯥꯝꯃꯤ ꯊꯥꯖ ꯍꯥꯏꯕ ꯊꯥꯗꯤ ꯀꯅꯥꯅꯣ ꯊꯥꯖ ꯀꯧꯔꯤꯕꯁꯤ ꯀꯅꯥꯅ ꯀꯧꯕꯅꯣ ꯇꯥꯏꯕꯪꯅ ꯑꯩꯈꯣꯏꯅ ꯀꯧꯕꯅꯤ ꯑꯩꯈꯣꯏꯒ ꯊꯥꯗꯣꯛꯅꯕ ꯌꯥꯗꯅꯗꯤ ꯂꯩꯕ ꯇꯥꯏꯕꯪꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯇꯥꯏꯕꯪꯅ ꯃꯆꯥ ꯃꯁꯨ ꯑꯣꯏꯖꯕ ꯂꯣꯏꯅꯗꯅꯗꯤ ꯂꯩꯕ ꯇꯥꯝꯅ ꯂꯩꯕꯕꯨ ꯂꯣꯏ ꯇꯥꯝ ꯊꯥꯖ ꯄꯂꯦꯝ ꯄꯟꯊꯧꯁꯤꯡꯅ ꯊꯥꯛꯀꯤ ꯄꯂꯦꯝ ꯄꯟꯊꯧꯁꯤꯡꯅ ꯁꯩꯊꯥꯕꯤꯔꯝꯃꯤ ꯊꯥꯖꯗꯤ ꯀꯅꯥꯅꯣ ꯍꯥꯏꯔꯕꯗꯤ ꯅꯨꯄꯥꯁꯨ ꯑꯣꯏꯌꯦ ꯅꯨꯄꯤꯁꯨ ꯑꯣꯏꯌꯦ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯃꯄꯥꯔꯤ ꯑꯍꯟ ꯀꯅꯥꯅꯣ ꯂꯣꯏꯗꯥꯝ ꯊꯥꯖꯅꯤ ꯂꯥꯡꯂꯦꯟ ꯑꯍꯟ ꯀꯅꯥꯅꯣ ꯊꯥꯔꯩꯃ ꯏꯃꯥꯅꯤ
Thari magi mare kanano loitan thajana malem khungum lakpada nupi sabun lawe matam aduda loitam thaju thari mo oiri aduna luman sambulle hairaga pantho haina kobada haw haina paukumba lutung sambulle hairaga palem haina haw paukumdi loitam thaju so amane thajagi mapari mamum ahanba oi malem gi mapari mamum ahanba oi benina taibam asat jatta punna makisu pugo oi aduna mahati mapa masak khange mapagi mathau kuye iyamba ahal ibu ahandi pantho pasake pantho gi thau ayamba kuye marmuna taibam mun jattasu macin manau marattagi ahando yamba ahando mapata pangkhatna khani taibam sabu limul sinasu mabung ahando mapan pantho mapaga pangkhatna khani kari nungi khanmanu mapun mapan pantho gi thaugi ayamba mana buye mathan khanmana loitan thajasu pantho gi pa kanano koro hanba simbi kore lai sidaba wangbal angaiba pantho gi pa sa magi mathau tangkhai man kali ayuk nungtindi koro gi pa gi mangal na taibam gi aki akhang ko na dana nungai ba habidu oi nundang gi matam dana thaja tuwa na oi sina pantho thau ubanina thaja made koro dade malem na kumakpada taibam gi likla likuya uraga khumuma thare mai ma taibam gi likuya puraga malem na kumakpase no suriba no chisu likla makhalara no sudaba mafamdasu lekan ladasu pami honi sana hingi lekan lada karana himbage likla marmaduna kanana puri loitam thaja pakhang bana malem khungum pada thari ba kau kumuk kharba matamda palem ima mana purpan aduna loitam thaja je masak khangba khangge hairabadi thakta tawba loitam thaja ipan banthau magi mathau malem khungum lakpada palem oibi thari imana tawba khoyum mathau ani se tuna khamba mathau tai aduna panthau ipado panthau ipa haidana aikhoina kawi kari khoyum chingmu khoyum lakta chale adugi damakta mahaku ipan panthau haidana taibang oirabadi ibuthau hairabada aduna ipan panthau duna thakta ngali se karigino panthau mapagi masak khandana panthau magi sitha mana pangakpagi damakta tangkhai mana pangakpagi damakta mahaki mapa masak khangi haibane aduna mahu pakhang ba ho
Pakhang badi taibang ne, pakhang badi malim di musane. Kuyum layat janba, ahan ba pakhang ba, kuyum layat ko pakhang ba hay badi karano, luidang jaja pakhang ba. Asidagi han ba ang taliti. Aduna, luidang jaja pakhang ba ko. Ay ko na chatli bani chat. Mitay ay ko na chatli bani chat sa karino. Thawang kulit na ba daw. Nunggu pamada, lini pamada, huni pamada, tabanda. Kari itawi. Tabanda kari itawi. Pantaw ipa oy ba ipan pantaw oy ba loidang kaza pakan ba na panba matambu tapan kowi. Mana nunggu pale, lini pale. Magi punsini. Ta kuding isi bane ta kuding po loi ta ta pa kan tai bu liu da na sahi sama pi bada kunsi o hai da sahi sama pi bada yo bunam da si bali kanina chacha ya hip pam suai ba tauhid dapat tauba ngangai dapat ngang basalai dapat sadap lagi sahi sama mukut sina bodo ngamda sina ngamda fuli kau obo da pot hapo aduga ayo mampu warawe tin na pire ay ngonda sahi sama pire bodo Marata Purikau Ahoda, Chengao Ahoda, Paisha Hapadoga, Chumu Yuba. Aduzukanana, line of Hoto that me a Koyo Hotoba. Aduga, Queen Line of Waro. Didn't be that I don't consider. Chinese Island of Hoki. Loidan has a Bakamba. Pantong ipada di. Nung upan badagi na tasi po badagi. Nung kuntani kita na. Ano na? Karigi sibano, karigi nung upan mo, karigi po pano. Sahi sama sunay hingbat tayo da. Malin imagi mapari mamoy bunina aisu siye poe na koi ju sigani pukani hai basi tapani ni bando pa kamuni taibanda hau ki matam hai basi amuk halaro da bane mujik oi basi amuk halaro da bane taibanda kana su hayen punsi yenba nandana nasi sibung atar aduna natau pamu aduna hai adu idamatta thana pamu do madu madamda ai koina mitei ai koina thabak to bodi karino haibanda pagi param jatpane pugi puran jatpane pagi param jatpa Pugi puram jatpa, thorum sinsya, thabanda loi mo pangamnya. Maleng di THAPALON na nabasina di karino. Numit ki kumjat sulay, thai kumjat sulay. Numit ki kumjat maleng di oina nung suplong di horak na. Gregorian theory na setpa adugi ang nagyara. Solar year, lunar year para pag-move. Maya nakal numit ki kumjata para gadi shoy roye.
ꯊꯥꯒꯤ ꯈꯣꯡꯆꯠꯇ ꯄꯥꯔꯒꯗꯤ ꯀꯩꯗꯧꯔꯦ ꯉꯁꯤꯁꯨ ꯅꯣꯡꯃ ꯄꯥꯜꯂꯦ ngasiga hayengda noma panbaga ni panba ngasi yesanare makal makha kayagi hai pabam khandi English ki lairiba numit ki khongjat ke liye tarik 1 anirak boite aduna chahiye hedna hai Kulim lai matana numit thaban param nati tayo ina pari ni numit ki khongjat su tayo na pabani thagi khongjat su tayo na pabani adu mogi lairiba hanagi numit ki khongjat parak padasu azumaina su kanana su lairiba 30, 31 tarik kuntha tarik kuntha matoi tarik kuntha tarik kuntha matoi sum sarak padi kunimpa da lu ziyau ini kuma pada lu ziyau ini adu amu macet tu lai hugo mayam do lip year ne sahi mari kuni lip tok tau amuk chingkhat pa tha do amuk chingkhat le tha lip tok tau ba chingkhat le ba adu moigi na sahi mari leraga amuk chingkhatpani khoina tha amada macha su chingkano tawune chingkhatpani ba no panga ni panga no puli haji no baduin tu macha chingkala kata apun bado werakpani kali chingkali numit ki khongjata thiraga zu numit sahi ni mapung phadiye thagi khongjata thiraga su mapung phadi numit chahum mangani na sahi ma sai hai je pungsin macha second nungket maya leoni ne thagi da su wari sabda thagi da numit kunthani na tha ma sai hai ne mitegi lai numit kunthani jauda phati maram din na sagi asi ju no pan sele hai ju no pan sele to tha ma khara di adum ne ma yau numit kuntari di ku kunipan ku bana boiri adu masigi mayam ni kanno se kan din tor ke London jida hairadi Christian mama kandan to paligi matam kanji sanadis pana kanji ko na lai chagol kanji sanadi ba makha awang yeyeli ba karino hairadi Northern Hemisphere, Southern Hemisphere, ani sini numit ki khongjat to numit sina kandum oirakada madu ki sanna reni mo adu matam lagi hawe numit paba ki matekta karan la haiba matanda aikoina madu ko bi sana ba haiba leida Sumana laga tu sum taurak asi makangnya hen taurak loh asi ini pian buat begitu kulo bisa nih kulo bisa apa kanda satu long tu oga tu halaga oleh kerana ingat kumdam ingin kumkai lak begitu Puna lo. Ingat kung damba, kaya na lapad at ikarino. Wag sinunagi hauraga ingat ato yun. Wag sinunagi het haurag tabada taas, haurag tabada na. Ingat ato yun suya.
Teruk paroi waktu hari lamda sejubu kalian ingat sejubu ingat untuk kum memertamanya ingin lagi kum kaya lagi pun berbunyi Sina aikugi kacet longi THAPALON thagi mamin choda pagi yawa aja adu masih kayang kuire kuna pare isi dia kerjaan longi lagi puyadi lagi bakti bedagi menjumu pangri bagi matam da kangla utra mama da mai thabu da yawu kari ni kerjaan lo lagi bakti adudagi di kerjaan lo ini na kada patok pasin to padadi shubika da to shubika di miru yang cacat kana guban hai shubika haibadi shibagya haibadi shibagya thamne cuma nana tungan bani aduna mitegi oiba kudok mitegi oiba leiba THAPALON ji kerjang lon ga mari leina bani kerjang lon sida kari lakpagi hada thawan bisa kerjang lon thawan bisa kerjang lon cha asisu kata thoiba thawan bisa sinsi korong nong don takal lai rabena pan thau ipa kuyum lai loi bo oi le ne thawan bisa sinsi masing thiu ngam da de khoi yang garba thawan bisa yang garba thawan bisa kya masibu ai khoi na mi tei na kamai na parami hairagadi tara ka samdal Hindu ki Jyotish Shastra dadi kungal dari ini. Hindu changaba matamda makhoi ga manan na ba hona bada ikoina thawa mi chaksin che mana na sum tholok tan kun dari tholok su yaw aina handa tara gi wafam thami bi di kari no haibada tara haibadi masin nai da ba mayam tara ko Kwai tara haibagi tara do masing di mapan da loi thibada mapan na phaidagi chaw lai pung to mapan pulle tara di ta haibagi tayun ne la haibagi male ne malun de hingi ba natra malun de hingi ba mi sinna natra malun de lai masing kan do mi je aikoina mi masing thi bu sunga moy thi ji de aikoina lama phamba khara ne mi ko thi ba de yaw re si mi ko thi ba de yaw da ba mi kaya ma su lai ni ngam pu na de aduna mi te gi pai pu sinna thawan mi sakti tara da do ra kali yu tara no taibam da kana ba tara taibam da kana ba tara do adugi manungda nung singi punsi sangbagi luhong kaihong bagi makal maka kaya da aikoi da masih mangan pibi na ba mataw na ba ko na bagi makal maka kaya da mari na ba mahal pibi ba kawan sa maduri matungina kuranggaran ni bakogi konsep ki matungina tawan isak ki konsep ki matungina sahi sara ko kolong pagi para pamaya mamusu yauri tawan isak arin balai tawan isak len balai kara musa uru amu halang ko dai tawan isak de ekor pun masih tawan isak de lai kawai bijak kai
thawai pipa macha to adugi lepo hanbaju aduga halle thawan sidaba haibasi kanano haibada thawan sidabadi taiban mapugi ani suba mamine mayona mamai pali haina khalladadi mayona mapu maram aduna aikoina masidi leipak ase akan hayame chase isusin lain su haiba makal maka kaya ta puluiba yam technically yam sapat yam kan mai yam lain sebab Kristegi mamanda Maria palsa karena Moria pambalsa hanfi kaunin karena Maria pambalsa Krista pukilegi mamandi tauni adudagi laulaka Maria pambalsa gi aikoina THAPALON kumsin pudoktana sheme handaki waksinni noma panbadagiti lesung hunga sadri kunga mga ulihan na pare Maria pambalsa gi matagdagi laulaka pare mitegi masih mayang wang pukta nanti lepak sawi cimna bayami kangin bayami akan ay sintupiyo nanguliyo asyik apa tahu saya ipan semua lagi ibu semua lagi sana ko hono da ay koy masen kurang pandana lautan dana ihinna sana gada bagi saruti kudang kujen paloina na pun kusamna na chatmin naraka dai koy ay pabo koy gani ay bisima daraga wa kasigidi kogi masida mayamna khangbininba laibasing yauragadi aikogi YouTube channel gi community page da sangbiduna mayamna khangbininba mitei gi oiba hiram thambiramba yai masi koina miyamda thammi bukoli buse mase koina loina khangi haibinate koina loi bahairani miyamna hangakpa khangbu pun ko loi pakum pi bangamgani haibinate ai koina ngamba ai koina khangbu gi bijege maramdi koi bisu kam ai koi taibangni namkai lei khangala khande no hajege ko aduga akhangbu hidi ai koi adum loina hapsege muduna community center sida interaction tauba yabgi kudum sabe ko pi ko na jage ai ko myam punna chamsin minasi lamdam masina awana tari ba sibna thoi ba mai myam si tu ga handak anu ba sahi na nungai ba ya ko poragla su nungai ba myam tam ba ga myam punong promo ko jage hari haya hayo